ngasi phone ki ba tuan tuan manipuri si phone sing amasum thoki ba thodo wa thok sing digi maru oi bi I pauk sing khonga saraga manipur top channel gi maike digi myam na thamjagi han bada yamna thajaninga oi ba mafam digi phama pawma live update ang khatang myam na thamjagi army gi helicopter crash tawkhre yamna mak lebak thiba musum nongai ta pawma su oi Indian Air Force Chopper EDS Bipin Rawat tongakpa crash tawkhre hari Otida aduga huzikpuki phangba pawgi matung inadi miyoi mari lekhidre aduga rescue operation sathari haidi hairiba lebak thiba thawdo sing asi yum sagai hilli Nilgiris district ki manakta leiba Kunnurda army helicopter da army personnel taraga mari haidisigi manungsida CDS Bipin Rawat yawba Chopper helicopter si kaikhibani haidi loina na police ki source amana makata na palli madudi hairiba chopper asi Sulur IAF base dagi Defense Service College DSC da lakpugi lambida thawdo asi thokibane hari loina na emergency amasum rescue operation team sing sport asida sangsinduna hawjikana kana sathabagi update ama lakli aduga hairiba mafam asida miyoi ani madi yamna thina sokpana maram oirakana makhoi hospital da pure aduga laibak thiba thawdo asida leikidraba miyoi sing masak maming khangdonabgi damakta makhatana process sathari so hairi army chopper sida tongaga lakpa miyoi taraga mari hairiba laibak thokpa crash asi Coimbatore amasum Sulur anigi lonaba Tamil Nadu gi mafam amada thokibani aduga makhoi singsi makhoi gi manungda CDS General Bipin Rawat amasum maki nupi Madhulika Rawat amasum Brick LS leader Lieutenant Colonel Harjinder Singha NK Gursewak Singha NK Jitendra KR L Naik Bibek Kumar L Naik B Saiteja amasum Hab Satpalni hainsu Pausna makhatana supalli loina na former Punjab Chief Minister Captain Amarinder nasu hairibe accident asi yamna mak nuaitaba Fongdokre loina na yamna thajaninga oiriba pawmana CDS Bipin Rawat ma hospital admitted tawkhre source amagi matungina CDS Bipin Rawat ma hospital treatment gidamakta admitted tawkhre hainasu pawsna makhatana su fongdorakli makhasa tharak poina to pawkhrana mafam khangduna leirakpa tracker ani sina fangle Himachal Pradesh ki Dauladar Mountain Range da trekking sathibadagi mafam khangdana leirakiba tracker ani sina phangli haina official sing ngasi fongdokre Dharamsala gi subdivisional magistrate Silpi Bitana fongdokpagi matungina Harsimana Priksingha amasum Nabin Kumar Kawbami ani do hawkiba November 18 da Dauladar Mountain Range da trekking sathibani adubu makhoiga paw amata fauna khidabadagi makhoigi imung manungda police da pirakhibagi matung makhoigi khungul linaba thibagi thabak sadakhi SDM na haiki Air Force ki helicopter ama yauna thibagi thabak sathabaduda makhoi anima ngarang sing amadigi sina phangki makhoigi haksang sing asi post mortem taraba matung aroiba mathau mangam pangthoknaba makhoigi imung manung singda sinakhre hainasu phungdokhi haina pawsna makhatana palli amaromdana Lokta tasinbada ani sire kungamanga sukle Himachal Pradesh ki Chamba district ngasi pickup vehicle ama aruba lok amada tasinbadagi yamdrabada miyoi ani sikre amasum atopa kungamanga na sokle haina official amana fongdokre Chamba gi deputy superintendent of police Bishal Barman fongdokpagi matungina thawdo district sigi Dalhousi subdivision gi manungsana leiba Barabi da thokibani maana haiki gari edu aruba lok amata tasin maduda khudakta miyoi ani sibaga loinana atopa kunga mangana soki asopa singdu manang nakpada leiba hospital amada pukhatkre hainasu DSP na makhatana su fongdoki pawksi makhasa tajarak poina masum lushilak poina ngasi fongi basi fongi editorial kalam dagi content mala khotsarakana myamda thamjagi aduga ngasi gi fongi basi fongi editorial kalam gi content asigi mamingsina bom amasum nomai Lakaduribu kum English singaniga kunganithoi ki anganba sarukta pangthoknaba sem sariba taraganithoi suba Manipur Legislative Assembly mikal gi mangoinana bom amasum nongmai sejinaduna imung manungi miyoi sing kian khanganbagi thawong tosilakli Assembly constituency kharada pangthokadoriba Manipur gi mikal mangoinana thokpa hingsa gi thawdok singda candidate oigadoribagi worker gi yumda numidangi matamda sakhangdaba singna afaba makal gi nongmai fawu sijinaduna round kaya marum kapsilambagi thawdok thokpa lekhre nongmai kapsilambagi thawdok tu da yumgi lanthum kaya marum amang ata tholamki
Sera sida mikhal sida candidate oigadoribagi yum get candidate oibi yaroi haiduna hand grenade thamlamduna kian khanganbagi thawongsu satharakli mikhal ga mari leinana satharakli bi hingsa gi thawdu wathok singa mari leinana mari leinaba police sing laktuna thijin humjin baga loinana case na singba lakhot khrabani tholiba thawdok singa sida constituency kharada candidate singna amadi candidate ki worker singna miyamda sengdok warol na singba thamna basu yakre lamba taunari ba candidate masel gi marakta hingsa gi thawdok sathaba natana haksin ba worker sing gi marakta thawoina hingsa gi drama sathaduna mikhal gi damak miyamda gi minungsi amadi mateng phangna basu sathari nongmai amasum bom sizinaba natana candidate ki worker marakta gi thoninda ba thawdok singju satharakli mikhal gi mangoinana tholakliba hingsa gi thawdok sing asin assembly constituency karadadi pangthok kodoriba mikhal si free and fair oina pangthoknaba hotnabada aruba ama oigadori democracy dadi hingsa gi thawong sanade amasum ahingsa na miyam gi pungning lakshin mangamgani haina akhang ayamadi lusingba singna yamnamak toina lauduna laklagasu thabak oinadi pangthok pangamdri masa masai khudong chaba adugidamak yengduna logi wangbada thabak thoram sing adumak sathaduna miyam marakta ungkhatnaba thwanbagi sang hengar hale mikhal merep oigi haiduna thulakliba sing si miyam gi yaifanaba thabak tawduna miyam gi thawdaroi oinabigi wakhalondani mikhal miyam gi mihut oina mai paklaba sing aduna puksiel sengna mahak maki constituency gi miyam gi damak amadi manipur gi damak thabak taroknaba gi thabak awon ba manipur ama puraktuna sakhot pa haibadu purakadori bini sakhot mai kairom da purakpad lamda madu ingtapa haibasi tangai phade miyam da ingtapa amadi tangdu laita pa phibam ama lakhanma ngamdragadi sakhot lamjel da thinta haningai oi manipur miyam gi yaifanabagi thawdaroi sing khananaba pangthokkodoriba mikhal asida bom amasum nongmai sejinaduna miyam kiana khanganduna nampu hafu da mute oi ki baibasi thamoi singna thabak torakani haibakak thajani oide amasum ingtapa lamdam ama ohenanaba honabada niyam sumna miyam gi mihut khanbagi mikhal ohenba sangi pangthokkodoriba mikhal asi free and fair ohenanaba license nongmai sing lenga ki meke digi khomgat pasu lekre license nongmai sing district sing gi oina loinamak khonggatlabra haibadu mari leinaba singna yengsinba sungmani loinana mikhal gi mangoinana thoklibi hingsa gi thawdok singda police na case register tawkhraba sing adugi matungina senaba miyoi sing khongjel yangsina thikatuna ain goeba sairak piba sina pamdaba thawdok wathok thokpagi masing hanthalakani haibasi thajai heba ngasigi editorial kalam si myamda thamjage masu miyam gi mot sungai sodana comment box to phone piram moduga hausigo inadi miyam pauk si matang ase lusinjarage masum patok su ki bisida soi ki bulan ki be kya yar su miyam ngak fi ni masu matam gi maru be pauk sing su leptan update picture kaina channel si gi me ke digi miyam na thamjari and thank you